IRB recruitment gi fal ngasi nong manini sida haidok na balep na kre CM ngasi Chennai da governor gi anaba hangluga daw re Chennai gi MGM hospital da heart gi anaba madage laikan aduna leriba Manipur amasung West Bengal gi governor La Ganeshan gi anaba hanglunna bagi damak chief minister Nongthongbam Biren ngasi Chennai da satluga daw re Chief Minister N Biren na ngasi akanaba flight amada nungthil pung amarom taba matamda Chennai gi damak Imphal thadokigane aduga amuk hanna Imphal da halakani hai re haukiba October amada thabak nungairaktabadage Governor La Ganeshan MGM Hospital da pukhatuna laikan rakhibane ahak hokje cardiac care unit ta layeng duna lakpaga loinana mahaki hakchang gi phibam thoidongna mi paingai oidre haina Ras Baban gi cherol amana phongdokhiba laikibane Governor La Ganeshan ngasi bypass surgery pangthoktuna revascularization ga loinana coronary angiogram pangthokna basem sari bane masigi damak chief minister N Biren Chennai da chatna balep khibane amarom da ngarang numidang pung taruk lom taba matamda chief minister secretariat ta chief minister N Biren na preside tawraga BJP gi MLA mayam gi oiba punba mifam ama pangthoktuna wafam kaya khanakhre hai re mifam aduda Manipur lenga ki cabinet mifam na warep laukhiba you legalization tawbaga mari lainaba puthokpa draft Manipur liquor regulation policy gi matang da khanabaga loinana hauzik haidoktana leriba thabaki recruitment singi fal lauthokpagi matang da kupna khanakhe mifam aduda hauzik miyamna khawrang na ngainariba IRB ge recruitment gi fal nongmanini asigi manungda haidokna ba lepna khe loinana atai thabak singi recruitment gi fal su mathang haidokna ba lepna khi hai re khongjom landa maitai lan mi ge lanjinglen waikhiba major songthamia maitai ne pangal natte songtham tomba khongjom landa maitai lan mi ge lanjinglen waikhiba major songthamia mitai ne pangal natte mahaki asengba maming de songtham iboton kawe mahakpu Chandrakirti Maharaj na pangal sanduna pangal marakta pangal gi arwan balalong khangdokna ba thabada mai pakna halakhe pangal singna mahakpu maitai na saba pangal ni haiba khangba ngamkhide mahake sakwan bangambage haisingba dubu ikai khumna boina mahakpu miya haiba mingthona sipi khibane landa thauba afauba misingi macha ne masu ne marup ne mari matani hainingdaba mi leiram loi amarom da sahi kharage mamangdage United Chongthasna Andaman da loi thakraba thobasinggi ningsing thoramsing laibaki thakta pangthokpa horakpadage amasong laibang na thobasing adugi khubam ama mapan kangjaibung mamangda thambibadage athobasing adugi masa masuni hainingba mi su leiramgane hanadi athobasinggi masa masu sing thibada yamna warambane maram asina oiramba yai handak pangalge lup amana songthamiyabu miya haiba mingama yawi haiduna pangalni haina sandorakhe adubu sandorokli bawafam adu pumlan lan batanatana laibak irang thokpa yaba nungsi sanan leiminari ba kanglup singi marakta khana chaina ba thokpa yaba amasung puwari bulanna purakpana songthamiya gi asengba haurakpham miya mangda thamdaba yaraktre songthamiya senglei salai da poktuna satkhiba thoba manne matang sida senglei salai gi maramda khajiktang panjage chenglei salai Manipur gi ariba lairik singi manungda ma oiriba sakpa khunta bage matungina ni suba chak khunung sakta kanglada sarang laisang themna pali hai re sarang laisang themase thangi haina sukhang nei hairiba phurup asige masak naiba ningthau sengde nungau yumthangba yusik lai saraton sarapuktang saranga nei khongsi nunglaiba thangi khongjromba masong thangi taibung khangdouba nei thangi hairambadage chenglei kokhibase thangi taubung khongdouba gi matamdage nei masi luwang lol khongul kauba lairiktage khangba ngamme thangi khongdouba ge mapade thangi khongjromba nei mahaki matamda kanglada maidingu naukhambana sok chamriga taraga mathoidage chamriga kunipan palle maidingu asina thangi khongjrombage taloi yaurei bachanubu munduna laukhe maduda mathwai soklaba thangi khongjromba seloi langmai chingda kaduna laikhe kona penu leima panaduna thangi taubung khongdouba pokhe kanglada palambadage kona kanglup ase lamhan haina khangnaba haujingna khurai ahongai hairiba mafam asigi akoibada khundaramme tungda tai mafam kayada chaithoktuna khundakhe asumna chenglei haiba salai ase maitai gi salai taret ki manungda yamna maru oiba salai amani amasung salai asigi miyoi sing ase Manipur da khundariba ariba miyoi kanglup singi manungda amane Chongthamiya gi purol chenglei salai gi taret suba ningthau nungau yumthangba sibu salai asigi pukokni haina apokbagi irat thongni taunare salai asigi sagai cha khudingmak
Songthamiya Songtham Ibotonsu Nungau Yumthangbagi Chada Naudane Osem na sinduna matau karamne exam gi question semba made che yangbagi matang da workshop pangthok le Council of Higher Secondary Education Manipur kosem na sinduna Technique of Paper Setting and Evaluation ge numit humni gi oiba workshop October 3 dagi haukhre workshop asi October 5 phauba sathagadaure workshop asi mapung phana bagi damakta kosem gi chairman Dr. Singangbam Saratna achoba thodang lauduna pajasing na question karam na semgane parikya gi che karam na yengani haibage technique sing adu kosem gi resource person sing na mapung phana takpi tambi re workshop asi Tengopal district ki oina More College to October 3 da haudokhe workshop asi da district asi gi manung da laiba More College More Government Higher Secondary amade Eklavia Residential School gi oza singna saruk yaduna More College ta center oiduna pangthok le loinana ngasi workshop asi loisin gadau re workshop asi makha tana Manipur gi district sing dasu kosem na sinduna pangthok gadau re none district ki oina workshop asi ngasi loisin gadau re loinana Imphal East district ki oina October 3 tage numit humni sumna pangthokani hai de Manipur lenga ki thawong yaning da utuna poyon bi sing na khongjang changsin thre haukiba 2019 dage roadside ta pofam phamli be nupi sing na temporary market saba loisinba ngairak labasu ngasi laingang na kaithel sangasi saba loisilaba matungda anoba miyoi sing phamhanana ba thorang tawrakpage mayokta roadside vendor welfare association ge poyon bi sing na kaithel da thoktuna khongjang changsin ba ho thre ngarang ayuk pung 13 helakpadagi lambi gi matai da phamba pojon bising na saba loisilaba temporary market ta pot yonana ba honarakhe city police ki masing yamlaba security personnel sing na makoibu tanthokna bahona khe khongjang asi numidang waidam phauba police amadi kaithel phambi singi marakta mukna duna laikhe khongjang asi gi mari lainana roadside vendor welfare association gi secretary thongbam kiran malana haikibada haukiba 2019 dage mana masing yonduna lairakhiba nupi sing kaithel phamba yadaduna lakle palibalengak sigi chief minister N Birena temporary market ase October thada kaithel phambi sing da sinagani haina khangan grabasu matam sangna wazaraglaba street vendors sing da potpham pibagi mahutta makhoi gi khutsabi miyoi sing da pinanaba thauranglagli basi yaning dei association gi maikai dagi October 3 da kaithel asida sinabina ba khangan khiba lairabane adubu laingak asina saba loiraba kaithel ase sangabagi mahutta anoba miyoi da potpham pinanaba survey sathari haina phongdogliba wafam asi yaning dei matam kuina kaithel asida mana masing amadi haira yonduna leizariba kayabu nathairamlaga nauna makhoi gi khudong chananaba kaithel gi card piba yaroi poyon bi singna lainga ki thawong asibu yaning da ba phongdoktuna ahing yarektuna temporary market asida khongjang changsin gane athuba matamda ningol chakau bagi mamang da laingak na kaithel asi sanga biduna kuina wazaraglaba street vendor singda khusinabi yu haina phongdokhe Futsal Championship ta nupa amasung nupi team na goal lauraklay handak Jaipur ge Vatsala Resort ta September 19 dagi 19 phauba pangthokiba taraga mari suba sub junior Futsal Championship 2022 da Manipur ge nupa macha amasung nupi macha gi team na gold medal lauraklay hairiba Futsal Championship asida saruk yariba team amage player masing nipa ni aduga match asi sanabana player manga na sanabane Nupagi match aduda Manipur na Maharashtra bu kuntaret sinobu maithiba pikhe ani suba match ta Manipur na Tamil Nadu bu taranithoi anida maithiba pikhe championship asige nupi machagi final match ta Manipur na Maharashtra bu mari sino da maithiba piduna gold medal lawba ngamkhe championship asida saruk yaruba Manipur ge nupa amasung nupi gi team animag ngarang Imphal da thunglakibaga loinana makhoi bu miyamna harau tayamna okre Aroy bada tabiriba pumnamak po thagatjare